ngasi akhoi Sangai Festival Nini Chanba numit haijaba tare 2025 ki Sangai Festival Nini Chanba numit sida ngarang hogdokhraba su ngasi Nini Chanba numit asida su tukan masing ngasi aduki matik handai haiba tare ngarang phammi ba stall sing gi masing dagi asi phammi ba stall sing si tukan masing 10 mu handajai ma koina chawran masing thiba matamda around 65 ki sang da lei 100 fana famba ujade aduga ai maningda leiba stage sisu akogi mid the start of amadi koi culture and so thopam amadi program makhan kya tobom gi stage ni adubu ni sanba numit asida su stage asida singan performance amda utpagi mami ujade amadi ai nakanda leiba stall sing sisu ai hatang mai ai myam namta uhunjarke stall amta fambagi mami ujade haja batare aduga athapadadi tukan ani mukti ujai stall ani mukti ujai adubu stall sing phambiriba singi maikai dagi karigumba akogi any makoi oiba mot thambiu haibagi adugi ayabadudi koi pijarakte haiba tare haibadi public ki oiriba issue sida kari mot phongdu pirakani mayamna haibagi akibudu leibana public ki side ki ju khallaga masagi on oiba adu phongdu piu haibagi ayabadu famjade dagi hojik aina leijari basisu koigi mot south haiba tare awangonggi side lom da lakuni sidasu stall singje hojik ayamba famnade sidasu koigi kurai popcorn haibagi amasu lei adagi nakandana koigi sock house Singba imoinu food na singba rose collection na singba mayam su leiri adubu stall sing asida kogi mapu leibagi mami di ude duga pot sing leibagi mami su ude haja batar stall sing hantok chare haibagi apilam su lai ngasi je praja sing dagi masi kada buk chumano haibadudi akoi chapchana haibadi ngam jadri maram de source amagi matu ina akoi haja bani aduga leiriba stall sing ju ai mathang yengan jabagi ai khutong cha du bija ge stall pambiri ba mapu sing dagi masagi opinion photo view haibagi adugi ayabadudi akoi masa dagi phongjadi haja batare duga commercial stall sing asi hafet chawang na sum yan da amkaju roi boina ai uhanjarake leiba stall sing asi mapu ta leiba ujade amadi mapu ta natana yondori bo posu leiba ujade haja batare aduga nakan som gisu akoi commercial item gi stall sing ni chamani haja batare sida leiba jr light adagi KTL express kan habi river star food kan habi river mami mutang sunaba panjadraga su leiba stall sing je akoi gi stall fauna badi akoi masa gi oiba pocket ta gi pesa puthoga deposit ti togiram mani adubu pesa manga su manga public ki oiba issue sida akoi ikai jare amadi maithire haibagi masa ithil do porpudagi ayamana laktabani haina su akoi source me tuna thambire amadi ngasi gi nini chanbagi program asida ogumdari ba rakiso thogam amadi video journalist lantoi ithauza dajai akoina chawran masing thiba matamda around 65 ki sang da lei 100 fana famba ujade aduga ai maningda leiba stage sisu akogi mid the start of amadi koi culture and so thopam amadi program makhan kya tobom gi stage ni adubu ni sanba numit asida su stage asida singan performance amda utpagi mami ujade amadi ai nakanda leiba stall sing sisu ai hatang mai ai myam namta uhunjarke stall amta phambagi mami ujade haja batare aduga athapadadi tukan ani mukti ujai stall ani mukti ujai adubu stall sing phambiriba singi maikai dagi karigumba akogi any makoi oiba mot thambiu haibagi adugi ayabadudi koi pijarakte haiba tare haibadi public ki oiriba issue sida kari mot phongdu pirakani mayamna haibagi akibudu leibana public ki side ki ju khallaga masagi on oiba adu phongdu piu haibagi ayabadu famjade dagi hojik aina leijari basisu akogi mot south haiba tare awangonggi side lom da lakuni sidasu stall singje hojik ayamba famnade sidasu akogi kurai popcorn haibagi amasu lei adagi nakandana akogi sock house na singba imoinu food na singba rose collection na singba mayam su leiri adubu stall sing asida akogi mapu leibagi mami di ude duga pot sing leibagi mami su ude haja batar stall sing hantok chare haibagi apilam su lai ngasi je praja sing dagi masi kada buk chumano haibadudi akoi chapchana haibadi ngam jadri maram de source amagi matu ina akoi haja bani aduga leiriba stall sing ju ai mathang yengan jabagi ai khutong cha du bija ge stall pambiriba mapu sing dagi masagi opinion photo view haibagi adugi ayabadudi akoi masa dagi phongjadi haja batare duga commercial stall sing asi hafet chawang na sum yan da amkaju roi boina ai uhanjarake leiba stall sing asi mapu ta leiba ujade amadi mapu ta natana yondori bo posu leiba ujade haja batare aduga nakan som gisu akoi commercial item gi stall sing ni chamani haja batare sida leiba jr light adagi KTL express kan habi river star food kan habi river mami mutang sunaba panjadraga su leiba stall sing je akoi gi stall fauna badi akoi masa gi oiba pocket ta gi pesa puthoga deposit ti togiram mani adubu pesa manga su manga public ki oiba issue sida akoi
ꯏꯀꯥꯏꯖꯔꯦ ꯑꯃꯗꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯏꯊꯤꯜꯗꯨ ꯐꯥꯎꯔꯛꯄꯗꯒꯤ ꯑꯌꯥꯝꯕꯅ ꯂꯥꯛꯇꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯁꯣꯔꯁꯀꯤ ꯃꯇꯨꯡꯗ ꯊꯝꯕꯤꯔꯛꯏ ꯑꯃꯗꯤ ꯉꯁꯤꯒꯤ ꯅꯤꯅꯤ ꯆꯟꯕꯒꯤ ꯄꯥꯎꯗꯝ ꯑꯁꯤꯗ ꯄꯥꯎꯗꯝꯖꯔꯤꯕ ꯔꯥꯀꯦꯁ ꯊꯧꯗꯥꯝ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯂꯥꯟꯊꯣꯏ ꯅꯤꯡꯊꯧꯖꯥ